अहानबदा नहारोगी थौदांग फेसबुक पेज तकी थगलपा पाओं खतंग हाना मैम शेयर तौजरमगे लंबी अचट आओक सिंगदा चेक तौरगा लेबा पुलिस कमांडो टीम अमदा नोंगमई kapsil-lamlaga सियनखिबा मिये अहुम इम्फाल वेस्ट डिस्ट्रिक्ट पुलिसना नोंगमईगा कोनना फगतपा ngamkhredi मैम पुन अनौबा अपडेट ngamiनasi ngasi phongkhiba tuwan manipuri siphongsinga masum thokhiba thogdowa thoksingdagi maroibi ipausing मैम na thamjagi ahanbada Magawe region da leiba junta gi police station ama resistance force na lauksin mangamkhre Myanmar gi Magawe region da leiba ye sangyong township da military junta na Salayar police station ama hawkhiba ningthoka ba numita resistance force ki apun ba khutpu mana laksin duna mun mangamkhre ri Police station adu resistance force ki lanmi sing lauksin na hona ba matamda junta gi aircraft sijinaduna makho gi mathakta akan mamongda nomai capsule ki hainasu Resistance group ki lusing ba mananga si phongdorokre ye sangyong town gi awangom da mal tarag humdoi rom satlaga leiba magu village ta lagi junta gi police station adu da people's defense force chapter gi ye sangyong amadi maya ying township ki pdf lanmi sing amadi sagayeng gi aling loinana Myanmar Royal Dragon Army gi apun ba khutpu amana Police station adu ki mathakta red sathabada puna saruk yamina duna mai paana station adu lauksin mangam khibane hari Myanmar police ki police station adu lauksin na bkhona bada ningthoka ba numik angan ba ayuk pung manga ta badagi leptana pung ahum subna nomai kapne khaina pdf ki lusing ba wayi na phongdurakli makhoi lan kapna ringi matamda junta lanmi gi mi-35 helicopter gunship sajana makhoi gi mathakta akan mamong da nomai tharaktuna landarakhi Matamadura makoi police station ki compound manung da leiba main building yauksilakpa matamdani maramaduna makoi da thoidona asu apan nanghan bangam khide makoi na police station adu mapung fan red satharaba matungda lanmi gi building khara mai thadonongki maduda natana makoi gi bunker sing su thuwai ki tanja adu da junta gi nongthak lanmi sing resistance force sing adu mapamadu gi takthokna ba akan mamong da hona ki adu maina makoi na station adu lauksimduna leiribana mi-35 helicopter na pung amarom sukna nongmai kaplam laba matungda mafam adu thadok tuna sakhi haina sumak na makhata na phongdoraki police station adu mapung fana lakshil laba matungda mafam adu dagi resistance force na rifle amadi anti drone gun ama putuna lakhi haina su YG na phongdorakre thawdo adu junta gi police station ship minik yaw na police personal turret kapna ba adu da hakki loinana resistance force ki mekeda gorilla fighter ani as offer nangki haidi Makoi na police ki ship mini kiyaw gi asibak sang photo namduna purakhi amadi makoi gi lanmi khradi mathwai hingnana basien khenasu pawmi sungu unaba mada YG na phongdora khrenasu pawsta makhatarakli atopa paw manamo Ukraine gi nuclear power plant aswe angam thoktana ba Russian authority ga UN was doka wari sakre Ukraine gi Zaporizhia da leba nuclear power plant aswe angam thoktana ba UN nuclear ship Rafael Crossing Russian authority official singing Kaliningrad unaduna mapungwai bu wari sanakra hari United Nations gi nuclear ship Rafael na Poland amadi Lithuania ani gi ngam khoi ba mapum amada hana satunu yengsiluraba matungna maki khongsat adu Russia da lakhibani magna Poland amadi Lithuania da sayolama gi mamangna sakhiba khongsat adu da mafam adu thabak suri ba mioi singda Kiev amadi Moscow animaki yenglaga soingam dana ba thabak thorang sing paikhatna ba Phongdoram ki hairi hauki bisai gi March tha da Russian lanmi singna southern Ukraine da leiba nuclear reactor plant tar umakoina control tawdun leirakhibani madugi matung da Putin ma ki lanmi kya ngam khaila na thajinduna mapamadu mapung fa na ngasi phawba control torakhibani Europe continent gi khwaidi gi sawa atomic power station am oina leiriba mapam asidagi khudong thiba kaya tholakpa yabana Ukraine ga yumlo nariba European countries singna akiba pokpaga loinana nuclear plant asi soingam dana section thamna bi wapam phongdorakibane hai phongdorakiba lekre ngasi Rafael Grossi na ma ki Twitter thagalakpa order amanda hai magna Kaliningrad Russian authority ki maroiba lusingba kayaga high level official gi thakta unadana wari sare maki wari da Russian authority da Zaporizhia nuclear power plant asi malem gi mipung khudingmak yenglaga makhatana mawong sumna ngak sena thambina bu wapam phongdoram khairi masigi makhata nonggeba akupa waroldi Rafael na phongdokide ngasi Rafael Grossi ga awang pathakta sanaki pu wari da Russia gi nuclear agency gi head Rosatom Alexei Likhasev su sargaki
ꯃꯤꯐꯝ ꯑꯗꯨꯗ ꯂꯤꯈꯥꯁꯦꯞꯅ ꯔꯥꯐꯦꯜ ꯒ꯭ꯔꯣꯁꯤꯗ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯥꯏ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯂꯧꯈꯠꯂꯤ ꯍꯧꯖꯤꯛꯁꯨ ꯄ꯭ꯂꯥꯟ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯑꯣꯐꯦꯟꯁꯤꯞ ꯇꯧꯔꯤ ꯑꯃꯁꯨꯡ ꯒ꯭ꯔꯣꯁꯤꯅ ꯋꯥꯐꯝ ꯑꯗꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯑꯣꯡꯗ ꯔꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯃꯍꯥꯛꯅ ꯊꯥꯒꯠꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟꯅ ꯊꯕꯛ ꯇꯧꯅꯕꯒꯤꯁꯨ ꯋꯥꯔꯦꯞ ꯂꯩꯔꯦ ꯖꯥꯄꯣꯔꯤꯖꯤꯌꯥꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯑꯗꯨ ꯔꯥꯐꯦꯜ ꯒꯒ꯭ꯔꯦꯁꯤꯅ ꯃꯃꯥꯡꯒꯤ ꯆꯌꯣꯜꯗ ꯃꯄꯨꯡ ꯐꯥꯕ ꯌꯦꯡꯁꯤꯟ ꯈꯣꯡꯆꯠ ꯑꯃ ꯆꯠꯈꯤꯕꯅꯤ ꯃꯗꯨ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯂꯥꯟ ꯑꯗꯨꯕꯨ ꯃꯑꯣꯡ ꯃꯔꯤꯜ ꯆꯨꯝꯅ ꯑꯃꯗꯤ ꯋꯥꯟꯊꯣꯛ ꯂꯩꯅ ꯔꯤꯌꯦꯂꯤꯁꯇꯤꯛ ꯃꯦꯖꯔ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯅꯅꯕꯒꯤ ꯋꯥꯐꯝꯗ ꯌꯥꯅꯕ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯔꯝꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯄꯜꯂꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯕꯦꯡꯒꯜꯗ ꯍꯤꯡꯁꯥ ꯊꯣꯛꯈꯤꯕ ꯔꯤꯁꯔꯥꯗ ꯑꯆꯧꯕ ꯄꯨꯂꯤꯁ ꯐꯣꯔꯁ ꯊꯝꯈ꯭ꯔꯦ ꯍꯧꯖꯤꯛꯁꯨ ꯁꯦꯛꯁꯟ 144 ꯊꯝꯂꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁ ꯊꯤꯡꯂꯤ ꯋꯦꯁ ꯕꯦꯡꯒꯜꯒꯤ ꯍꯨꯒ꯭ꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯍꯤꯡꯁꯥ ꯊꯣꯛꯈꯤꯕ ꯔꯤꯁꯔꯥ ꯇꯥꯎꯟꯅ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ CRPCꯒꯤ ꯁꯦꯛꯁꯟ 144ꯒꯤ ꯃꯈꯥꯗ ꯍꯧꯖꯤꯛꯁꯨ ꯑꯊꯤꯡꯕ ꯊꯝꯂꯤ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡꯁꯨ ꯀꯛꯊꯠꯂꯤ ꯑꯃꯁꯨꯡ ꯑꯆꯧꯕ ꯄꯨꯂꯤꯁ ꯐꯣꯔꯁ ꯊꯝꯗꯨꯅ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯂꯥꯛꯁꯤꯟꯗꯨꯅ ꯂꯩꯔꯦ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯅꯨꯡ ꯃꯐꯝ ꯑꯃꯠꯇꯗꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯄꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯦ ꯃꯔꯨꯑꯣꯏꯕ ꯖꯪꯁꯟꯁꯤꯡ ꯑꯃꯁꯨꯡ ꯃꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯁꯤꯡꯅ ꯉꯥꯛ ꯁꯦꯜꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯔꯝ ꯂꯩꯇꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯠꯄ ꯌꯥꯍꯟꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅ ꯆꯟꯗꯅꯒꯔ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯦꯠꯀꯤ ꯁꯦꯅꯤꯌꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯦꯖꯦꯟꯁꯤꯗ ꯍꯥꯏꯈꯤ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯍꯤꯡꯁꯥ ꯑꯗꯨꯗ ꯃꯈꯣꯏ ꯆꯦꯟꯅꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯁꯨ ꯐꯒꯠꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯊꯤꯡꯕ ꯊꯝꯕ ꯑꯣꯔꯗꯔꯁ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯀꯛꯊꯠꯇꯨꯅ ꯊꯝꯂꯤꯕꯗꯨ ꯇꯣꯛꯅꯕ ꯋꯥꯔꯦꯞ ꯑꯃ ꯉꯁꯤ ꯀꯣꯟꯅ ꯂꯧꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯈꯤ ꯕꯤꯖꯦꯄꯤ ꯅꯦꯁꯅꯦꯜ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯤꯂꯤꯞ ꯘꯣꯁ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯗꯨꯒꯤ ꯄꯔꯁꯨꯔꯥ MLA ꯕꯤꯃꯥꯟ ꯘꯣꯁꯁꯨ ꯌꯥꯎꯈꯤꯕ ꯔꯥꯝꯅꯥꯕꯤ ꯄ꯭ꯔꯣꯁꯦꯁꯟ ꯑꯃꯗ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯤꯁꯔꯥ ꯇꯥꯎꯟꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ MLA ꯑꯗꯨ ꯁꯣꯛꯈꯤ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯅꯛꯅꯕꯗ ꯂꯩꯕ ꯁꯦꯔꯥꯝꯄꯨꯔ ꯇꯥꯎꯟꯒꯤ ꯃꯐꯝꯁꯤꯡ ꯑꯗꯨ ꯌꯩꯈꯥꯏ ꯊꯨꯒꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯐꯝꯁꯤꯡ ꯑꯗꯨꯗꯁꯨ ꯄ꯭ꯔꯣꯍꯤꯕꯤꯇꯔꯤ ꯑꯣꯔꯗꯔꯁ ꯊꯝꯈꯤ ꯑꯃꯁꯨꯡ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯁꯤꯡ ꯁꯁꯄꯦꯟ ꯇꯧꯈꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯋꯦꯁ ꯕꯦꯡꯒꯜ ꯒꯣꯚꯔꯅꯔ CV ꯑꯅꯟꯗ ꯕꯣꯁꯅ ꯔꯤꯁꯔꯥꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯌꯦꯡꯁꯤꯟꯅꯅꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯃꯍꯥꯛꯀꯤ ꯗꯥꯔꯖꯤꯂꯤꯡ ꯈꯣꯡꯆꯠ ꯇꯦꯟꯁꯤꯟꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯇꯦꯟꯇꯛꯄ ꯄꯥꯎ ꯈꯛꯇꯪ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯖꯟꯒꯅꯟ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯆꯥꯏꯅꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯁꯔꯨꯛꯅꯤ ꯆꯥꯏꯅꯤꯁ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯀꯌꯥꯒꯤ ꯃꯃꯤꯡ ꯍꯣꯡꯗꯣꯛꯅꯕ ꯆꯥꯏꯅꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯗꯨ ꯏꯟꯗꯤꯌꯥꯅ ꯀꯟꯅ ꯌꯥꯈꯤꯗꯕꯗꯨꯒꯤ ꯃꯇꯨꯡ ꯕꯥꯏꯖꯤꯡꯅ ꯂꯝꯗꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯣꯚꯔꯦꯟꯇꯤ ꯂꯩ ꯍꯥꯏꯅ ꯉꯔꯥꯡ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯥꯏꯅꯥꯅ ꯄꯥꯡꯊꯣꯛꯄ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯆꯥꯏꯅꯥꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔꯒꯤ ꯋꯥꯉꯥꯡꯂꯣꯏ ꯃꯥꯎ ꯅꯤꯡꯅ ꯍꯥꯏꯈꯤ ꯖꯟꯒꯅꯟ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁ ꯆꯥꯏꯅꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯒꯤ ꯁꯔꯨꯛꯅꯤ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯃꯤꯡꯁꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯆꯠꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯀꯝꯄꯤꯇꯦꯟꯁ ꯑꯣꯊꯣꯔꯤꯇꯤꯁꯅ ꯖꯟꯒꯅꯟꯒꯤ ꯃꯐꯝ ꯈꯔꯒꯤ ꯃꯃꯤꯡꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯟꯗꯔꯥꯏꯖ ꯇꯧꯈ꯭ꯔꯦ ꯃꯁꯤ ꯆꯥꯏꯅꯥꯒꯤ ꯁꯣꯚꯔꯦꯟ ꯔꯥꯏꯠꯁꯀꯤ ꯃꯅꯨꯡꯗꯅꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯇ ꯃꯐꯝ ꯀꯌꯥ ꯃꯔꯨꯝꯕꯨ ꯃꯈꯣꯏꯒꯤ ꯃꯃꯤꯡ ꯊꯣꯟꯖꯤꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯎ ꯀꯥꯡꯕꯨꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯁꯤꯡꯒꯤ ꯄꯥꯎꯈꯨꯝꯗ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯋꯥꯉꯥꯡꯂꯣꯏ ꯑꯔꯤꯟꯗꯝ ꯕꯥꯛꯁꯤꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯑꯩꯈꯣꯏ ꯑꯁꯤꯒꯨꯝꯕ ꯔꯤꯄꯣꯔꯠꯁꯤꯡ ꯎꯔꯦ ꯑꯁꯨꯝꯅ ꯍꯣꯠꯅꯔꯛꯄꯁꯤꯡ ꯆꯥꯏꯅꯥꯅ ꯆꯠꯊꯔꯛꯈꯤꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯗꯨ ꯀꯛꯊꯠꯈ꯭ꯔꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯏ ꯑꯗꯨꯒ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ